पाउसद यंपम उइबमर उइब पाउ खरा अपडेट तौजरी मरिफोल की स्टेट प्लान ब्लॉकेट तौसिनब पुतिन ऑर्डर तौग्रे यूक्रेन की थांगपम सर मरिफोल द लेबा अजोव्स्तान स्टेट प्लान द यूक्रेनियन फोर्सेस सा केयर लोटुना लेरिबा अदुदा लंदाबकी मोट ब्लॉकेट ओइना तौसलु एंड रूसियन प्रेसिडेंट व्लादिमीर पुतिन ऑर्डर तौग्रे हारे किलोमीटर तराग मथोरम पाक्सना कोनबा स्टेट प्लान असि खंगनतना मरिफोल के अतैलमदम पुनमक्थे Russian military na control tawre and Russia ki defense minister Sergei Shoigu na Putin ki mafum da khangan kraba matungda president na order asi tawrakibani haina local media na report tawki still plan asida leiriba Ukrainian troops sing asi masing kyanu haiba khangtre adu Shoigu na pamang da Putin da phongdokiba amadati makhoi lising ani heli hai larmi sing asida natna misam lising amarom so yamna aruba phibam distant plan asida leire Sonung yamna latest and plan asida far right amasong Ukraine maringa bari lenava Azov Battalion harga khangnaba forces na Seoul kyamram Russia ki attack ngakthok tuna leiriba asi Ukraine ki president Volodymyr Zelensky na thagatba phangdoki television da thadokiba meeting abada Vladimir Putin na lainung ki mongfam asida kakatuna natragana bagtharaga situna sanglobagi artha leite haing ama fawwa nanthok pangamdana Western area ase blockade tokselu hana khangan ke Ukrainian army lising ani ki matakta leiriba industrial area asida sanction phaibasi artha thokte masi Russian army singi ponsi kanana bagi dabak lawwa phiribni hada fatina haike nagala maromdana kariyamata ngakthok pangamloi haiba Russia gi ICBM sangeng tawkhre Patriot video operate tawnariba air defense missile system amata ngakthok pangamloi hariba Russia gi Anova RS-28 served ICBM Intercontinental Ballistic Missile Laivakasi ki ahunum ta leipa Flysex Cosmodrome dagi maifang na launch tawkhre hari Anova weapon system asi Russia gi strategic forces ta hapsana na bagi tabak darkar oiba sanging series gi ahan boina missile adu launch tawkibani missile adu Russia sin batung da fight na yamna thapwa nongpok lam da leiba test site amada taki an media gi report amada haike pokhairoi da warhead sing Kamchatka Peninsula ki kura training ground dagi hana dagi jato kiwa area da taki haina Russian military na phangdoki Anova silo da west the strategic missile asina R36M to biwa da ICBM sing mod chindok lagani haina thajari hana ki ICBM sing yangnab da server asde khulai masing hena pobang hami amasong hypersonic glide unit sing Yauna makal maka kya ki war histing fit tawa yai haire mission zanging tawa adu Russia ki dama asoba thawdok amani ana phongdok laduna President Vladimir Putin na military ki mafam da thagar fa phongdok ke Anova system asida top technical amasong technical matawsing yauri masina modern anti missile system punamak phawjin bangam gane battery vista masiga jangdam na yaba amata leite amasong matam kya de lai hero and Putin haike Anova missile asigi sangyeng mathang tawgdoriba ase sahi asiga aruiba sartoloi chilabi jai hana thajari madagi matung da server asi official on the service da pigani masung hanba munition sing level asigi strategic missile forces da pigani haire housing mag Ukraine bo khulai view haiba campaign aukre Russia ga lantheng na tu lan thuna loisin ba yana ba kidama social media network sing da haudokiba housing mag Ukraine bu kulai view have a campaign amada pacific leader singna sarugya view ana Ukraine ki president Volodymyr Zelensky na apel tawkhre Ukraine ba support tawi bada pacific mafum kya da leriba million kya bo hangna thagat ba phongtok sari maso am Ukraine now the yawina ba makoi leader sing da apel tawre ai khoi ke army ki makoda kulai am hekta pi ba ba se mayek sina landar ki basing dagi ngak thok na bani hai ba se leader sing asina khangli bani mijam sing ki matak ta noktak da ki landa ba amaso Artillery capture lakpadagi ngakthok narava aikoi gi infrastructure amasong sahar sing ngakthok naraba gidamak aikoi na hojik mag asoba khulai sing darkar oi Russia de matom to khibat tawroi haina Zelensky haike aikoi ba khulai matik chana pahelu aduga lan asi yamna thuna loisan gani ba dum tawduna soinai ba masing amasong Ukrainian misam an abde lanmi si baki masing antan ba ngam gani ada Zelensky haike baraga sida Biden na Ukraine gi anova military matik law thokre United States ki President Joe Biden ngasi Russia ki attack mayok na bagam nana bagi dabak Ukraine da US dollar million chanipan gi ayan military mating pinana wa from law tokre
ahin ba mating asi US Congress na approve tawdaba yaroi ana sumhana warning tawgre anova military package asida Ukraine ha yamna darkar oiriba achobo artillery ammunition round lakamaga lising ni fugamari amasung Ukraine ki Novok Donbas lamdamda lan gangkalakwa asida sindana drone sing yauri Russia de affiliate over jahaz punam United States ki hitang pham sing thunga laroi aina su president lak thoki Ukraine de military ki amasung bagi awa anagi mating pangna na bagidamak US Congress na mamang tada approve daw kiba US dollar billion taruk aduti ngam nabak loire haine vaiden haike mathang zon da kulai amasung ammunition sing lep na piwa yana na bagidamak ehana Congress ta supplemental budget amathawa tari haine vaiden haike US Congress na su wafam asi janing bagi ingkit firi amasung makata na su Ukrainian sing pating fangwa dargar takni haine thaza bagi wafam phangdokli makatarakwa atopa pau amatana Gaza da Israeli fighter jets in Hamas ki military facility da bombing tawkre English ing ani taret tagi Israel amasung Egypt na blockade tawtun leiriva terrorist group Hamas na kudum chanba Gaza strip tagi ka Israel da rocket attack tawrok tagi Israeli fighter jets in Hamas ki military facility amata nong tak tagi landa khre aire Hamas ki security officials na phongdoki ba matung in attack adu da facility adu yamna thina kai ki adu bakana amata na sokput khana amata sokpudi yaw ki haire Gaza da base da militant singda rocket attack tawrok puna maram oiduna hawkiba naminini asda Israel na Gaza da air strike tawri basi handaki siga anirak sobane tawdoga do hakting na uhoba singna phongdokiba madungi na military facility da war plan singna attack tawkroba matung da santan Gaza strip da phokai bagi makul ka ta khe maso militant singna war plan sing thokan na yamna kan kaf ki haire kha Israel da target tawtuna Gaza strip ki rocket attack tawrok pagi damak Gaza strip da ki rocket attack tawrok pagi damak air strike adu tawkibani an Israeli army spokesman na thadurakiba warol amada haike rocket attack adu ki matang da group amadana claim tawdri adu Israel ge policy matung ina Gaza da ki attack tawrok kuding da Hamas ki matak ta kuthare Gaza strip da ki rocket attack tawrok pagi thodok thokli pasi nongfok Jerusalem da leiwa Muslim singi Al Aqsa Mosque da Israeli police person sing sang sinduna hingsa ki thodok thokiba amasung West Bank da irang kya thokiba aduga mari lainanani Muslims in makhoi kini hana claim tawwa aduba sahili sing kya gi mamang da ki Israel ge itihas da makhoi ki temple leramba mafam asta Israeli police na sangsin ba amasung kuthok na ba adu Muslim reba ki leader kya na kanna janing da ba phong dokhe mai ki kya dik kanna janing da ba phong dokraba su ngasi am an Israeli police na Al Aqsa Mosque compound da sangsin duna ji ji lakpu da khodong chana na ba sin gre madana mar oituna ngasi su compound asida kuthok na gre Muslim amasung Jehudi arima ki mafam da Asyang bani hana laukiba side asida Israel na kanglup anibak ning khatam na khurum jaba yana na basili adobo Muslim sing na Jehudi sing na sat palambi da nung chai thok amasung wana sing ba kya faijilaga thamba dage police na sangsin duna sangthok ba ki thabak sa thabada irang tholakibani ngasi su Jehudi cha kya police na escort tawtuna holy site adu da lakpa ngaman ge madura Palestinian sing na mosque marung da lo laga makoi ki lai khurum pam dagi nung na thomjilakpa amasung bambula langsilakpa tawki hana police na thadokhiba warol amadhai ge Muslims in Al Aqsa aduga Jehudi singa temple found kova China river holy site asi Jerusalem ge old city da leibane masigilam da masi English ing amaga pan hufoga tare ta thoki Middle East land da Israel kudum chansan ki bane Israel kudum chanba si free ki leba kyana recognize tawdre adobo kakpuja roi da itihas ki matung inati apun ba lamda masi yamna mayek singna Jehudi singa hoire China river area asi administration asi Jordan ge Muslim waf marpu bane Adobo masih kingak sen bagi tabak aside Israeli police na tawre holy side sa kutung na maram oiduna mamang da su Israel amasung Gaza strip da based of Hamas ki marak lan kya rak thoke handa ki hirang asida su Gaza dagi rocket attack tawwa harok pumanam na lanjaw ambok thorak katra haina mi pai nari lan thokpa kudingi Gaza strip asi lafung khang dramang takle arwida content asigi mar oiba pau khara asigi pau dam jariba Manipur local news YouTube channel asidagi yang biriba punama pathaga jari channel sana tumta kanar bade subscribe to video na subscribe to bir moloina like and share dawu chuka bi gunuk nambak bo amagana thaga jari